मखुतगी मणिपुर निंखा तंबा फंखिबा ngasi नुमित August 13 na lakpada Hukutara Taret Lakshuba Manipur Independence Day Thauram Park sana pangthokre. Union Home Minister Amit Sana Parliament Fongdokiba Wafam Madubu Yanindaba Fongdokuna Yamlaba Kuki Jo Nupi Singna Kangpuki District Gamki Faida sit in protest Satakre. Amasung Churachandpur rape case po CBI da Tizen Hannaba case file tauragani haina Chief Minister na thazaba pirakpatagi August 10 da rally chatkani taurambado suspend taure haidi